Impact of Loktak Hydroelectric Project in Manipur. Haiba Hiramda People's Committee on Restoration of Loktak and its Associated Wetlands Manipur PCRLAWM na SINDUNA KUMBI ASIGI ITHAI WAPOKPI MEEYAMGI Meepham Pangthokkhre. Ngasigi Meepham aduda PCRLAWM gi convener Soibam Tomba, Environmental Journalist Rajesh Salam, Indian Bird Conservation Network ki State Coordinator RK Birjit, KUMBI College ki Hanigi Principal ke Jugeshwar Susaruk yaki bagaloinana Loktak Pat ki akoi bada khundari ba miyoi kya na saruk yaki. Meepham aduda miyam na amato ina yanaduna warep kya sulauki, warep sing adugi manungda matam helaba NHPC amuhana chahi kunga mga sangdok na bahot na riba si miyam na yadaba. Loktak Protection Act lising ani taruk review tawhanba mari leinaba department sing amadi Manipur lenga nga NHPC gi chahi kunga mga sangdok hanba sigi matangda lawdiba phirep sing miyam da mayek seng na khanganba PCRLAWM gi executive committee chawthok na bahot na ba chahi lisang sitna NHPC na miyam da minamduna lanthum manghaliba sigi compensation pihanba Hairi Bawarip Sing as NHPC ka mari lainaba sing da iba Gerald Piduna Kangan Bahay Bawarip Sing as Loki. Meepham Maduda script writer Ranjit Ningthozan Hai. Mahang na ngang ngay matam da Loktak iwaramba fajaba sing adunga si di uba fanglak tray. Loktak tahana layramba yelhonga kaya mang sila clay. Matamama da law uramba lawpang kaya mang cray. Mangkriba mayama sigi compensation oina electric unit amada paisa tara da pigani hairamba do miyam bulana lamjing bani Loktak project asina malemgi mafam atai da phangraba kaibulamjawgi sangai gi leifam manghanta halle aikoina Loktak pat kandaba yade Loktak mutkibada aikoigi iramda Manipur asisu mutkragani hojik tumina lesinbagi matam natre Loktak project ki matam loikre Loktak project lokthokani haina election gi manifesto da hapangamba political party amadi assembly da Loktak project lokthoknaba wafam pukhatpangamba political party da board pirase haina mahanga makhatakhi I quite say, look at the seal of 4%. Can't do like ever. You see, the can't number of them that I put a racing. I quite say, for the country of part of the war of Gambu. You see, the political parties in the election critical area, Makwigi, Manifesto, Makwigi, agenda. Happen jeba Loktak kan kita mani hai ko happen jeba so sangu matlab se Loktak project kan kita mani hai ko sida ne ba ko bahut ada is project ne ba confusion Loktak kan dong ne ba mai ek se ne ko ne khamong ka dana Loktak palle na ba da harau la ne ko waris ana Loktak project kan kita mani hai ko ni da bahut people se ba Loktak kan kita mani hai ko party da bahut pi se ba pata ma ne hin ka bahut ne